Laubirasi Anisuba amasung aroiba tangkak Khungangi Maikeida warisi patok sa matamda soy kilan kiba yaw gusto pumnamak ng pigani mayam laktuna machin hanglare maduda mahak na khumi mayam na ibu ching nabiru asa tawjay ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯈꯨꯡꯒꯪꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯇꯦꯡꯕꯥꯡ ꯄꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯗꯨꯅ ꯅꯣꯡꯃ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯜ ꯑꯩꯅ ꯂꯧꯖꯔꯣꯏ ꯑꯩꯒꯤꯗꯤ ꯇꯂꯞꯁꯨ ꯁꯔꯀꯥꯔꯗꯒꯤ ꯐꯪꯏ ꯑꯩꯕꯨ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯅꯤꯡꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯈꯟꯕꯤꯔꯒꯗꯤ ꯑꯩ ꯉꯁꯤꯃꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯈꯨꯜ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯑꯅꯤ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤ ꯃꯗꯨꯁꯨ ꯈꯨꯜꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯕꯗꯅꯥꯝ ꯈꯔꯗꯤ ꯃꯇꯧꯔꯤ ꯂꯩꯄꯨꯡ ꯐꯝꯕ ꯄꯥꯈꯪ ꯈꯔꯅ ꯋꯥꯔꯤ ꯁꯥꯅꯩ ꯃꯥꯅ ꯇꯝꯕꯤꯔꯤꯕ ꯑꯗꯨꯗꯤ ꯑꯉꯥꯡ ꯍꯩꯍꯟꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯃꯆꯦꯒꯤ ꯌꯦꯡꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯆꯦ ꯍꯥꯏꯕꯗꯤ ꯍꯦꯔꯥ ꯏꯕꯨꯡ ꯑꯁꯥ ꯄꯪꯈ꯭ꯔꯦꯍꯦ ꯅꯣꯏꯁꯤꯗꯤ ꯑꯣꯏꯅꯥꯝꯒꯤ ꯊꯥꯔꯤꯛ ꯊꯥꯗꯨꯕꯅꯤꯅꯦ ꯃꯌꯥꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯋꯥ ꯍꯦꯛ ꯅꯣꯛꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯗ ꯃꯇꯧꯗꯤ ꯁꯥꯃꯨ ꯐꯥꯒꯗꯧꯁꯤ ꯃꯉꯥꯏꯅꯤ ꯃꯥꯒꯨꯝꯕꯒꯤ ꯂꯦꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯦꯝꯒꯅꯤꯒꯁꯨ ꯍꯥꯏ ꯁꯥꯅꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯍꯔꯤꯗꯥꯁꯁꯨ ꯈꯕꯔ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ ꯇꯟꯖꯥ ꯐꯪꯂꯗꯨꯅ ꯂꯩꯄꯨꯡ ꯐꯝꯕ ꯄꯥꯈꯪꯁꯤꯡꯅ ꯃꯥꯕꯨ ꯀꯔꯦꯝꯅꯒꯗꯕꯒꯤ ꯍꯦꯛ ꯀꯧꯁꯤꯜꯂꯤ ꯕꯥꯕꯨꯒꯤꯗꯨꯕꯨ ꯈꯕꯔꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯇꯥꯖꯒꯦꯗꯅ ꯍꯔꯤꯗꯥꯁꯀꯤ ꯅꯨꯡꯉꯥꯏꯕ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤꯗꯤ ꯃꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯖꯥ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯥꯅ ꯈꯕꯔ ꯄꯥꯗꯨꯅ ꯇꯥꯍꯜꯂꯤ ꯃꯇꯨꯡꯗ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯌꯣꯖꯅꯥ ꯆꯍꯤ 5ꯒꯤ ꯊꯧꯔꯥꯡꯅꯆꯤꯡꯕꯒꯤ ꯃꯔꯤꯗ ꯃꯥꯁꯨ ꯂꯦꯛꯆꯔ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯔꯤ ꯃꯥꯒꯤ ꯋꯥꯉꯥꯡꯗ ꯑꯦꯗꯜ ꯑꯦꯖꯨꯀꯦꯁꯟꯒꯤ ꯋꯥꯐꯝ ꯌꯧꯔꯛꯄꯗ ꯄꯥꯈꯪ ꯁꯥꯔꯤ ꯑꯃꯅ ꯃꯔꯛ ꯊꯠꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯕꯥꯕꯨꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯍꯜ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯍꯥꯏꯕ꯭ꯔꯥ ꯍꯣꯏ ꯇꯥꯗꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗ꯭ꯔꯕ ꯑꯍꯜꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯍꯟꯗꯨꯅ ꯄꯥꯕ ꯏꯕ ꯉꯝꯍꯟꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯆꯍꯤ 5ꯒꯤ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯄꯥꯈꯪ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯚꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯕꯥꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯆꯍꯤꯁꯤ ꯈꯪꯗ꯭ꯔꯦ ꯂꯣꯡꯒꯥꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯍꯥꯏꯕꯗꯨꯗꯤ ꯁꯟꯅ ꯎꯔꯣꯛ ꯊꯣꯡ ꯂꯥꯜꯂꯒ ꯎꯔꯁꯨ ꯎꯗꯦ ꯍꯥꯏꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩꯅꯤ ꯍꯔꯤꯗꯥꯁꯅ ꯌꯥꯝꯅ ꯁꯛꯐꯝ ꯍꯟꯖꯤꯟꯅ ꯈꯨꯝꯂꯛꯏ ꯃꯗꯨ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯊꯕꯛꯅꯤ ꯃꯁꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯧꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯕꯤꯅ ꯆꯍꯤ ꯇꯧꯕ ꯈꯕꯔ ꯄꯥꯕ ꯉꯝꯗꯕ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯄꯥꯈꯪ ꯁꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯤ ꯈꯨꯕꯤ ꯁꯣꯏꯒꯀꯥ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯤꯊꯤ ꯏꯕ ꯄꯥꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯏꯕꯨꯡꯉꯣꯁꯥ ꯑꯩꯕꯨꯅꯦ ꯅꯇꯩꯃꯁꯤ ꯂꯧꯕ ꯍꯥꯛꯇꯛꯇ ꯀꯣꯏꯕꯅꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯗꯣ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯕꯨꯡꯁꯤꯡ ꯑꯃ ꯑꯁꯣꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅꯅꯦ ꯃꯥꯅ ꯆꯤꯊꯤ ꯑꯃ ꯍꯦꯛ ꯊꯥꯔꯛꯑꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯄꯥꯖꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯥꯎ ꯀꯣꯛ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯂꯦ ꯑꯗꯨꯗꯗꯤ ꯑꯩꯗꯤ ꯇꯤꯡꯊꯝ ꯁꯤꯠꯈ꯭ꯔ ꯄꯣꯠꯅꯤ ꯍꯥꯏꯕ ꯏꯁ ꯏꯃꯥ ꯏꯄꯦꯝꯃ ꯃꯤꯠꯇ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯎꯍꯧꯗꯕ ꯀꯀꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯔꯤꯗꯥꯁꯅ ꯈꯨꯝꯃꯦ ꯑꯋꯣꯏꯕꯅꯤ ꯇꯥꯗꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯌꯥꯝꯅ ꯍꯩꯈꯤꯕ ꯍꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯕ ꯏꯕ ꯈꯔꯗꯪ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯉꯝꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯃꯇꯝ ꯍꯥꯏꯕꯁꯤꯅ ꯍꯧꯈ꯭ꯔꯕꯗ ꯇꯥꯗꯕꯨ ꯃꯍꯩ ꯇꯝꯕꯗ ꯑꯐꯕ ꯇꯥꯟꯈꯠꯄꯗ ꯃꯇꯝꯒꯤ ꯋꯥ ꯂꯩꯇꯦ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯋꯥꯕꯅꯤ ꯇꯥꯗ ꯑꯩꯈꯣꯏꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤꯗꯤ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯥꯕ ꯏꯕ ꯃꯤꯡ ꯏꯕ ꯌꯥꯝ ꯂꯥꯏꯅ ꯉꯝꯗꯣꯏꯅꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯁꯥꯎꯔꯪꯅꯅ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯈꯨꯝꯂꯛꯏ ꯇꯥꯗ ꯑꯩꯈꯣꯏꯒꯤꯁꯤ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯅꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅꯤ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯪꯇꯥꯗ ꯇꯥꯒꯅꯤ ꯈꯟꯕꯤꯔ ꯃꯥꯜꯂꯦꯗ ꯊꯥ 3ꯗꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯕ ꯉꯝꯂꯕꯗꯤ ꯍꯔꯤꯗꯥꯁꯁꯨ ꯀꯂꯞꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯑꯩꯅ ꯏꯕꯨꯡꯉꯣ ꯈꯣꯏ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣꯝꯃ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯅꯅꯦ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯕ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯍꯥꯠꯆꯧ ꯁꯩꯇ ꯑꯩ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯀꯟꯈꯠꯅꯔꯛꯄꯗꯒꯤ ꯃꯍꯩ ꯑꯃꯨꯛ ꯅꯦꯝꯊꯔꯛꯇꯨꯅ ꯃꯌꯥꯝ ꯀꯥꯏꯅꯈ꯭ꯔꯦ ꯃꯇꯝꯁꯨ ꯁꯟꯙ꯭ꯌꯥ ꯃꯇꯨꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯍꯔꯤꯗꯥꯁꯅ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯈꯣꯡꯊꯥꯡ ꯀꯂꯞ ꯂꯥꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯏ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯛꯏ ꯉꯁꯤꯗꯤ ꯋꯥꯁꯨ ꯀꯂꯞ ꯇꯧꯅꯈꯤ ꯍꯥꯏꯅ ꯈꯥꯝꯁꯨ ꯈꯥꯝꯂꯛꯏ ꯕꯥꯕꯨ ꯉꯥꯏꯕꯤꯈꯣ
Haridas kokchaubi kakre. Oh, soidredana. Ai ngasidi pokpadagi tawraktaba mi phunaba haibadu tawba taredana. Amuk khalli. Hera. Makoiga manaruraga honabrada. Nakshillabada ngasaygi pakhang sarido oirami. Madu ubada nungsa sor khara hek holi. Madi fana ingba gyan taba mitani. Pakhang sari maming thambal jau kawi hairei. Ibungo babu. Ngasaygi dubu tha ahum mari dabu iyambabu pabe iba sibu ngamgadrane. Ta dabu karigi ngamdadageni. Aina khangdana haijaribani. Oidaba nganglaga karibu kanargadagi. Adudi ibungo. Iyambabu mitsi amuktadi panghan biramudana. Haujingmakti iyambasu khara nangli. Hayeng poinuda inaugi ibungo babugi haibako phau porum khara katchage. Adubu karigi phauno. Aidi mayamgi seba tawge lakpani. Mayamna pambai ipi pibidabasida asakaiduna leirabani. Tadada nate mayamgi oina school ama tawgi khanbani. Haudokadaba kiduna leirabani. Ngasai khajiktang warida tawnabada saugannara ibadunido. Adudi ibungo. Larik laisudi kari kamdauba. Aduga mingonda kadi haidokpiganu ko iyamba hangkoi ko. Larik laisuna singba changadaba pot pumnamak aina puthokjagani tada. Tadana thangdokpigadabadi hakchang makhaidani. Aduga tha ahumsi sudringaida karigumba toklagi kaka hairabadi aidi yaroi ko tada. Hana isinina wasak natai. Aisu khul asida thabak pangthokpa ingam ngamdrabani. Imphalda hankrage haiba ko khallabani. Ado tadadang di larik mayek chalhallamagi. Tha ani ahum haukre. Haridasna numidang thambal jaubu larik khara khara tambirakpa. Nongma thambal jauna mamangda khabar apakpa ama phaktokladuna tapna pai. Marak tasu khara khara lepi. Mana lepli basi Hindi, Sanskrit amasung Ingrezi wahay yaurakpada banan tauribani. Phambam phakta phamladuna hidak phu prok singliba mapan hangdai. Karino nupa macha nang na yengliba duba kari la yaubagyan. Thambal jauna khumi. Baji lai thoidokpa yaude. Khabar paribani ipau nuaiba phana yawi. Thambal jauna yam tapna parai. Marak banan launa su taurai. Ibo nangi oja Haridasidi lai ni hey. Tha ahum longgi manung dabu lairik mayak shalhin basidi. Tha ama nidanga tamtharabadi nang paiba makhayang na paba ngamba tari. Pajimana haiba wasingsi laurabadi akhoi gi khulsi athongna chawkhatkadabani. Akhoi na mabu thajarudabasi lan gadawra mane. Mani nahi ato. Mayek amatang tambirabasu ojani haina satrana lauribani. Nangi oja luna tau. Chak chara amatang su kaudna pijaudana. Wafam asi khul thungna sandokre. Numit khudingi numidang wairam khulgi ahal pumnamak khabargi pau tabalai. Thambal jausu nongmagi mayek sengnu ucharol chumna paba hengalapi. Masida mapana harau khibana khulgi ahal laman laklaga thaknaba hidak yamna suduna thamme. Thambal jaugi nupi lembina tiki yamna saduna thammi. Imung asi pamuba kaka laikidre. Haridas kisu ningbo onthokna thumle. Haujikti mana haiba afaba pumba yagani haiba ure. Nongmadi thambal jaugi pajina Gopalgi mapada hai. Magi hari haiba angangsidi nungsikreda. Koigi nasa thambal sibu mamit panghalle haiba. Mani ta dhanbu phai angangsi. Koigi Gopal sumaga khara tinau haibani yadene. Haridas hairibasina koigi khulla sigidamak wajariba. Akhoi amata hek singthanabidaba. Madi akhoi pakhang lairik mayek chattaba singse masi tambinaba school ama tawge haibani. Mayamna yadabani. He yadaba yabra. Akhoi ahal makhaina hauba taredana. Meeting tawdaba yade. Lausing uba matam sukaidaba. Numidang leipung phamduna wariyam ngangadaba matamduda ngaihak honaraga thamari mangada larik paba iba ngamlabadi masidagi hena phaba kari laurugani. Lairik sulyamna pini hairina. Haridas lakpadagi khul asigi masak yamna ningthina onkhre. Matam kharagi manungda Haridas ki adult school asida khulgi amasung atai atopa khuldagi pakhang sari kaya satra oirare. Asiga loinana lairik mayek hek chatpa makai Hindi school ama lingkhatuna maduda tamba haunaba thaurang tawkhre. Masigidamak
ꯏꯝꯐꯥꯜꯗꯒꯤ ꯍꯤꯟꯗꯤ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯑꯃ ꯀꯧꯔꯨꯔꯦ꯫ ꯃꯥꯒꯤꯗꯃꯛ ꯆꯍꯤ ꯑꯃꯗ ꯈꯨꯜꯅ ꯈꯥꯏꯗꯨꯅ ꯐꯧꯄꯣꯠ 30 ꯄꯤꯕ ꯌꯥꯅꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯋꯥꯔꯦꯝ ꯑꯃꯁꯨꯡ ꯃꯤꯋꯥ ꯉꯥꯡꯂꯝꯕ ꯄꯥꯈꯪ ꯄꯨꯝꯅꯃꯛ ꯀ꯭ꯂꯕ ꯂꯤꯡꯈꯠꯇꯨꯅ ꯈꯕꯔ ꯄꯥꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯐꯝ ꯅꯩꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯈ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯄꯨꯝꯅꯃꯛ ꯁꯔꯀꯥꯔꯗ ꯑꯁꯥ ꯇꯧꯔꯨꯕ ꯂꯩꯇꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯟꯅ ꯃꯈꯨꯠ ꯊꯥꯈ꯭ꯔꯦ꯫ ꯁꯔꯀꯥꯔꯅꯁꯨ ꯃꯇꯥꯡ ꯆꯥꯅ ꯃꯇꯦꯡ ꯄꯤꯔꯛꯂꯦ꯫ ꯈꯨꯜ ꯑꯁꯤꯗ ꯐꯧꯔꯨꯞ ꯑꯃꯁꯨꯡ ꯂꯧꯃꯤ ꯃꯔꯨꯞ ꯁꯦꯝꯗꯨꯅ ꯑꯃꯒ ꯑꯃꯒ ꯇꯦꯡꯕꯥꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯜꯂꯛꯂꯦ꯫ ꯂꯥꯏꯔꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯤꯁꯤꯡꯗ ꯐꯧꯔꯨꯞꯅ ꯃꯇꯦꯡ ꯄꯤ꯫ ꯄꯣꯏꯅꯨꯗ ꯐꯧꯗꯣꯏꯒ ꯀꯣꯟꯅꯅ ꯑꯃꯨꯛ ꯁꯤꯡꯍꯜꯂꯤ꯫ ꯐꯧꯔꯨꯞꯅ ꯁꯟ ꯂꯩꯖꯗꯕ ꯃꯤꯗ ꯁꯟꯒꯤ ꯃꯇꯦꯡ ꯄꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯧꯁꯥ ꯑꯣꯏꯔꯝꯕ ꯄꯨꯟꯁꯤꯒ ꯆꯥꯡꯗꯝꯅꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯁꯔꯒꯅꯤ ꯈꯟꯈ꯭ꯔꯦ꯫ ꯉꯁꯤ ꯍꯔꯤꯗꯥꯁꯅ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ꯫ ꯍꯧꯖꯤꯛ ꯕꯤꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯕꯤꯗꯥꯏ ꯁꯚꯥꯗ ꯈꯨꯡꯒꯪꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯤꯜꯂꯔꯦ꯫ ꯍꯔꯤꯗꯥꯁꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ, ꯈꯨꯜꯒꯤ ꯏꯄꯥ ꯏꯄꯜ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ, ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯄ ꯆꯍꯤ 5 ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯖꯗꯦ꯫ ꯉꯁꯤ ꯑꯩꯈꯣꯏ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯍꯪꯒꯠꯂꯒ ꯌꯦꯡꯁꯤ꯫ ꯈꯨꯜ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯑꯣꯟꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯕ ꯃꯌꯥꯝꯒꯤ ꯊꯧꯅꯥ, ꯑꯣꯏꯖꯕ ꯊꯥꯗꯣꯛꯄ ꯑꯃꯁꯨꯡ ꯅꯣꯝꯕ ꯀꯟꯕꯒꯤ ꯃꯄꯥꯟ ꯑꯣꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯉꯁꯤ ꯃꯈꯣꯏꯕꯨ ꯃꯃꯤꯠ ꯄꯥꯡꯍꯜꯂꯝꯕ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯀꯥꯏꯒꯗꯧꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯔꯤꯗꯥꯁꯇ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯍꯔꯤꯗꯥꯁ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯆꯍꯤ 5ꯒꯤ ꯁꯥꯡꯂꯕ ꯂꯝꯕꯤ ꯂꯝꯁꯥꯡ ꯑꯁꯤ ꯄꯨꯕꯤꯔꯛꯂꯦ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯀꯗꯧꯔꯦ꯫ ꯅꯪꯒꯤ ꯂꯃꯟꯅ ꯄꯣꯠꯂꯨꯝ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯉꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ, ꯀꯔꯤ ꯄꯤꯒꯅꯤ ꯏꯕꯨꯡꯉꯣ? ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯃꯇꯨꯡꯗ ꯕꯤꯗꯥꯏ ꯁꯚꯥꯒꯤ ꯁꯚꯥꯄꯇꯤ ꯑꯣꯏꯔꯤꯕ ꯕ꯭ꯂꯣꯛꯀꯤ ꯑꯣꯐꯤꯁꯥꯔꯅ ꯍꯥꯏꯔꯛꯏ, ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯔꯤꯗꯥꯁꯀꯤ ꯁꯦꯕꯥꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯁꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯇ ꯍꯩꯁꯤꯡꯕ ꯑꯁꯤꯗ ꯄꯦꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯤꯔꯤ꯫ ꯍꯩꯁꯤꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯨꯡꯒꯪ ꯑꯃꯠꯇꯒꯤ ꯑꯣꯏꯗꯗꯨꯅ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯆꯥꯎꯕ ꯐꯝ ꯑꯃ ꯍꯥꯞꯂꯦ꯫ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯜ ꯄꯨꯝꯕꯗ ꯍꯔꯤꯗꯥꯁꯀꯨꯝꯕ ꯒ꯭ꯔꯥꯝ ꯁꯦꯕꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯥꯒꯤ ꯃꯄꯥꯅ ꯉꯁꯤ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯆꯥꯎꯈꯠꯂꯕ ꯃꯑꯣꯡ ꯑꯁꯨꯝꯅ ꯑꯇꯩ ꯈꯨꯜ ꯄꯨꯝꯅꯃꯛꯇꯁꯨ ꯑꯣꯏꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄꯗ ꯁꯔꯒꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯒꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯔꯒ ꯐꯪꯂꯨꯒꯗꯕ ꯁꯔꯒꯗꯨꯗꯤ ꯊꯥꯖꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯔꯒꯒꯤ ꯅꯨꯡꯉꯥꯏꯕ ꯚꯣꯛ ꯇꯧꯕ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯨꯝꯕ ꯁꯔꯒ ꯁꯦꯝꯒꯗꯕꯅꯤ꯫